Gari thawakpada hengatpa yai yade haibagi wahogda nampak tanaduna khud thoknarakpadagi nupi mari yauna punna miyoi 13 rom asokapan nangkhre haide thaudok thobamdagi pressna phangba paw amagi matung inna thaudok adu ngasi ayuk pung 8:30 rom tarakpa aduwaida Thobal district manung chana leiba sangayumpham pulai pokpi makha lekai gi lambida thokibane paw asina makha tana hai ngasi ayuk pung 8:10 rom taba aduwaida hana Thobal jila parishad ki member oiramba amagi manaw nupa atonba kauba amana mache nabagi doctor chaluraga mayum halakhe lambida mamang thana thoramba hana sangayumpham part 1 gram panchayat ki pradhan oiramba Azad Khan gi machanupa Parvez ka gari hengatnabagi wahogdagi gari dagi kumtharaga khanarakbane maduda makhoi gi michang thoknaraklaga nongmai yauna khud thoknarakpadagi nakal animaki miyoi 13 rom asoka panangkhe maduda nupi mari su yawi haire Thaudok aduda sangayumpham part 1 GP gi hanagi pradhan oiramba MD Azad Khan yaukna miyoi manga Thobal district hospital da pukhatuna first aid piraba matungda Imphal gi tongan ba hospital singda refer tawkhre Azad Khan ga loinana district hospital Thobal da pukhalamba miyoi sing adude sangayumpham pulai pokpi dage Miss Sapira Chahi 19 apokpa MD Zameruddin Promila chahi nifu mapuroiba MD Zameruddin Sarida chahi 13 mapuroiba MD Asman namade MD Parvez Alam chahi 13 apokpa Azad Khani haire Thaudok aduda Azad Khan nungna panbadagi sokpani aduga ataina nongmai chara maruna panbani haire makoi sing adu sangayumpham pulai pokpi makhalekai dagine atopa nakal gi soklaba miyoi sing aduna MD Achau chahi 50 apokpa MD Nazir Ahmad MD Abbas Khan chahi 95 apokpa laikhidaba Hakim Ahmad MD Sahidur chahi 30 apokpa MD Muzir Ahmad amasong MD Abdul Nur chahi 63 ne makoi sing aduso sangayumpham pulai pokpi makhalekai dagine makoi sing aduso nongmai maru charana panbani haide thaudok aduda lambi da lakpa nupi macha amaga nupa amaga so asokapan khara nangbadage paima hospital da pukhatke adubu ka hena khudong thiningai oidabadage discharge tawkhre loinana thaudo aduda asokapan nangkhraba Abbas Khan de paima hospital dage Janims hospital da pukhatkhre haire thokriba thaudo adugi matangda Thobal police na case ama lokhatuna thigatba hokre haina so pawasana makhat tari